Samrat Ashok ki Raj Darbar da Leramba Ratnamapan. Welcome to Real Voice again. Thaina mamangai dagi Hindustan da thajaba ama leiraki madudi Hindustan da secret agency ama lei makoi adugi nakta angakpa knowledge secret oibo wafam kayadang leikri asumna hainei masigi secret society natraga loop ase chahi lising ani mangdagi leiraklabani amasung supnagi mioi mapan khaktana semkibani makoi mapan asina prithibida thokliba achu chuba wafam kaya lanpham kaya amadi angak pathoram kaya da makoi changi khangi makoi gi knowledge ta mangjona lai hairi tasengna masigi secret loop ase laibra masini wahang experts singi mot matungina pick level secret loop asibu Indian Illuminati haina kawi amasung mamingsu worldwide tasali amasung Christopok pagi chahi chahum mukmangda setup toki asumna high group ase Ashok the Great na semkibani King Ashoka bu Chandragupta Maurya ki masunupa haina su khangnei Chandragupta Maurya matik mathauna leirambani thawni magi guru ming Chanakya kawi Chanakya sigi matekna Chandragupta Maurya na Hindustan loki Kolkata dagi Madras iben Kanyakumari ki nakya yauna Ashoka na ningthau phamase mapamapu dagi phanghauki amasung phamban yobada challenge kaya thengnabata ki Samrat Ashok ki khwaidagi chawba challenge Kalinga Rajya oirami masida atopa ningthawna palami amasung mangonda disturbance kaya piramki Kalinga thupchinda yadi khanna magi darbari akhang ahisinga tanaraga mapangal pharaba army tengol ama puduna Ashokana Kalinga dalandaraga mamutana muthatkibani Historian sing hai Kalinga lanpham da mioi lak ama hena hatki lak ama makai chen ki aduga land sikiba sokiba tum kiba tak kiba mayam uraga Samrat sathina nungai kiti amasung amukhanna lan tawraroi haiduna wasaki lan asigi matungda Samrat Ashok matamdugi shanti ki dharma ni haina khangnarampa Bauddha dharma da laiming chatki Samrat Ashok ki matengna Buddhism ase ahan bata India, Sri Lanka, Malaysia, Indonesia da sandoki adudagi Nepal, Bhutan, China, Mongolia na chingbata tapna sandoki Buddhism lauraba tungda Ashokna magi yekna basingbu laman khumbagi mahutta byabhar phajona tawbahuki saga chaba thadoktuna vegetarian oiki adubu magi leibakta leiba mi singbudi vegetarian oidayati haina akan batawkidi adubu magi leibakta yudi completely ban torame Ashokna khangki santi tana fajana rule tawba yagani prithibi ase mapa mapu ningthawairak panina makhoida secret knowledge khar leirami madugi knowledge ado oktaba phairengna ba mida chatkidana ba mingonda amang bo heluni khanna amati madugi knowledge ado hayeng phawba lengdana leihona ba Ashokna entire kingdom dagi onthokna khang haikraba makhoi mapan bu select tawduna purakhi Makoi mapanda yauba knowledge su phajana test torba tungda Ashokna matamdugi secret oiraba knowledge makhal mapan mioi mapan asida sinnaraga diet ta sinaki knowledge makhal mapal ase sathikraba hiram ngaktani madugi matengna makhal mathelgi discovery tawbiyai anu wafam kaya puthokpiyai hairiba mioi mapan ado public ta sak takidi Ashokti laikidre adubu mana sinnaramba knowledge makhal mapan adudi chikna lotna apply tawduna lakli mioi mapan aduda pikiba knowledge makhal amam mi kudingda knowledge makhal amam sinnabani makoina ahan oirapa tanjata magi anakpa amabu phajana train tawraga khanghanraga madugi knowledge adu amuk sinnaramni asumna juk tagi chatharakli amasung asisu oiri sini Masibuni Indian Illuminati haina ming chatlibase makoi da leiba knowledge adugi matengna ngasisu acho-choba thabakta makoi gi role yawi 1923 the phongkiba apawu lairik The Nine Unknown Men gi writer Talbud Mundi gi matunginda Ashokna thamlamkiba secret knowledge mapan adu asumna ni hairi ahan bada propaganda kanagumbagi plan knowledge bu change tobagi kyan poram masi matamadugi sathikraba Gyan lausing gi marakta sali masigi matengna matamdugi ningthausikna prajapu ngak pagi pambay oiramki ani subada physiology di ngasi physiology asibu layang pathap su haina khangnei adubu matam adugi
matam adudadi mi amabu soklaga hatpagi pambai oirabi physiology da Ashok ki gyan adu kayam sati haibada mi amabu kadai da paibada si haibagi gyan phawba khangi ngasi gi judo karate haiba knowledge ki system ase madugi knowledge ki section ase khajik chaithorak padagi masigi judo karate se lakpani hairi ahum subda microbiology virus ki study masi su Ashok ki gyan mapan asida chale fourth na chemistry ni masibu kimia haina su kawi hindi amamada Ashok na sinram ke bagyan sector asigi batengna magi follower aduna gold december ki gyan phangki aduna matam duda buddha ki murti angamba sanana saki number manga da communication di masigi knowledge sector asigi batengna telephone lay tringai matam da su athapa mi kadai de kari lay kamdauri haibas khangbang amlami madubu telepathy kawe number 3 ta gravity masisu Ashok na sinaramba knowledge mapan adugi marung sali gravity ki knowledge pak sanna thabak ka da sijin ba yai ngasi gi style technology ase gravity ki mateng da satli technology na thanba aeroplane ama prithvi ki ahan boina india na saki masigi knowledge ki pambais lauduna madugi ming biman kawe tare subada cosmology atiagi thaja thawan michaki knowledge ni mapung phana pibane nipan subada light ki mateng na kana lobu ki knowledge ni aduga mapan subada sociology samaj semgat pa karam na samaj pu control tawni samaj ta chawkat pa ama asigi matang dani hojik wahang Samrat Ashok na asuk phajakraba knowledge makhal mapan tharam laga india na world leader oipati oiti masigi kari baramno prithvi ki ataina ma ki knowledge sing ase huduna pu khraga season na khiduna aphau boi khibra masisu chingnari. So thanks for watching.